ꯈꯥꯡꯉꯕꯣꯛ ꯑꯃꯁꯨꯡ ꯇꯦꯟꯊꯥ ꯐꯥꯎꯅꯕꯗ ꯂꯩꯕ ꯏꯀꯣꯄꯥꯠ ꯑꯃꯗꯤ ꯈꯔꯨꯡꯄꯥꯠ ꯑꯅꯤꯒꯤ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯤꯇꯔ 200 ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯧꯃꯤꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐꯥꯔꯃꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯥꯡꯉꯕꯣꯛꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯗꯨ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯏꯁꯤꯡ ꯃꯧꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕ ꯑꯃꯁꯨꯡ ꯑꯉꯟ ꯐꯧ ꯎꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯉꯟ ꯐꯧꯒꯤ ꯂꯣꯛꯄ ꯌꯥꯔꯕ ꯐꯧ ꯑꯃꯗꯤ ꯍꯨꯟꯈ꯭ꯔꯕ ꯄꯥꯝꯐꯦꯟ ꯂꯧ ꯄꯔꯤ 500 ꯔꯣꯝ ꯑꯃꯗꯤ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯃꯤ ꯑꯃꯅ ꯍꯥꯏ ꯁꯦꯝꯖꯤꯟꯕ ꯍꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ, ꯈꯪꯍꯧꯗꯅ ꯃꯧꯈꯠꯂꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯌꯦꯡ ꯇꯥꯍꯟꯗꯨꯅ ꯑꯃꯗꯤ ꯍꯥꯟꯅ ꯂꯩꯈ꯭ꯔꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯆꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯤꯚꯔꯁꯦꯜ ꯐꯥꯔꯃꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯥꯡꯉꯕꯣꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯨꯅꯥꯅ ꯍꯥꯏ ꯏꯀꯣꯄꯥꯠ ꯑꯃꯗꯤ ꯈꯔꯨꯡꯄꯥꯠꯀꯤ ꯇꯥꯏꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯍꯥꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯤꯠ 3 ꯂꯨꯅ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯈꯥꯡꯉꯕꯣꯛ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯂꯧꯃꯤꯁꯤꯡ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯂꯣꯀꯦꯜ MLA ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯒꯤ ꯗꯣꯅꯦꯁꯟ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯇꯧꯕꯤꯔꯣ, ꯑꯩꯈꯣꯏ ꯂꯧꯃꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯤꯜ ꯂꯥꯡꯕꯁꯦ ꯑꯩꯈꯣꯏ ꯇꯧꯖꯕꯅꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯁꯤꯟꯐꯝꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯊꯤꯡꯕꯗ, ꯈꯨꯡꯒꯪꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯇꯨꯡ ꯀꯣꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯅꯣꯛꯆꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ, ꯂꯤꯗꯔꯁꯤꯡ, MLA ꯅꯆꯤꯡꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯖꯔꯤ꯫